Khungang amada kanasu lejedraba takhelei kaubi nupi macha ama leirami. Takhelei lairik laisu yamna heibi yamna su honaba kanbi ingtap sabi ama oirami. Maram asina khungang adugi khunja singsu mahakpu yamna nungsibirami. Takhelei khungang adugi sarkargi school amada oja amasu oirami. Nongma school adugi chawraba function ama tawrami. Mafam maduda school adugi principal gi machanupa amadi mahakki mamanaba nausa kauba amaga function adubu yengba laglami. Nausa engineer tamba loirabasu yamna suningdaba aduga yamna su tanba nupa amani. Nausana takhelaibu function aduda urami aduga mahakki mamanaba principal gi machanupa aduda asumna hairami. Ito adagi nupi asidi ontongna su fajakreda aduga satra mayam asisu matumtanaga senarisibu ito mahakini haibuda kanasu leitre adubu yamna honaba kanbi nupini mahakpu nungsibidaba oja amadi satra amata yawramloi school asida mama mapa lejadrabasu ngasidi honaba kanmanina mafam asi yawba ngamlibani aduga athubuda school asigi principal su mana oiradabuni ito magumbi sarkargi thabak tawbi amu phangjarabadi yamna nungai kharneda aide punsi ase pokpagi mahe yek yalani nausana yum hek yorpaga mamada takhelei gi maramda wari tawrami aduga nausagi mamasu wadu tabada takhelei bu mamau nupi oiningami maram asina principal gi masanu paduga tanaraga principal da hairaga luhongnaba hainarami principal gi khangnaba mini haibaduda takhelei su luhongbadu yarkhirami takhelei luhongnani tabada mamanabi amana asumna takhelei da lagnabirami Karinoita masira nangi manglangi Rajkumar haibadubo nangdi siguma mathong maram khangdaba nupada ka yum palo haidaine hojikna kaidorage sakhangdriba mangonda thamoi pikhrapro as ita nang sidiko mahaga se thamoi yamna sengmusu mali yengbada aduga engineer gi thabak amasu tawi ado nakhoi naibu heng luhonglaba matungda nungain leinaba bordum pibiramu is kaya da ngamkhrabanu ne mase o tek ta kaidana nungai na nasanu pa masak phajaba ma phangba ojero asumna takhelei adu nausada harau luhonglaglammi luhongbagi hek nonganbada nausabu mamana haudoktuna asumna hairami ibungo matam asi yamna thengline aduna nang kharathuna hagotuna kari no tawba yaba thabaga ma tawsinaba tawne haujikte nang nupi thirabane adumna tawraga leiba yaba matam na tiko ibungo as ima aina mabu luhonglibase thabak tawi haibududa luhongbane aina thabak tawgadaba leirabadi phajaba nupi kokthong ama lei kaino madu oina lauroidro aina ka thabak tawba haibududi khaloranoima he sor karino tawribaside mapa suningdabado hek lore tawrise aigi imawasi yamna wagadorida tawrise mamagi wasing adu tabada nausa haugattuna takhelei gi manakta sanglami tamo nang laglibase matang sapsare aigi manabi engineer oibi ama lei aduna tamo se kari company da thabak tawribano haina hanglai aingonda hojik phone da aidi khangdabanina tamo da hanglaga hairakke haikibani yengu takhelei nang naibu oidaba ngangbani chinthibani haina khankinu nang ase sarkar gi thabak amasu chauna tawribani aduga tolob haire pikpasu natte aduna aina thabak tawbagi mathau kari tarige aina haibadi yum masibu yengsinduna leinaba mi amadi darkar oidana karino tamona takpiribasibo ai gyan tajare karisu khalunu se aina tamogi mateng soidana pangani aikoi ani changduna tamogi thabagado phangnaba thiminarase Tabak karigi tabak no noina khalibusibu karino ingonda ha yum masida minute ama phawwa nungaina pothabu ngamdre ne ide aduga yengu takhelei nangi suti su hayeng na loirabani aduna nang aina school thindok thinjin tawrani hayeng dagi masidagi henba kari thabak leirige naucha masi hairam naga ka adudagi thuna thokhirami aduga takhelei di nausagi thajadraba mong amadi suningdaba matawsing aduga mana khaluba wakhal amadi asa kaya adu kaire khanduna yamna nuaitana kapsarami aigi punsi ase masigi suningdraba nupa asida leiraga mangkhidobagi sarup yum masibu thadoktuna chatkhibana pharani nong hek nganbaga nausana takhelaibu school da thilamlaba matungda lauba chatlubada takhelai na yumda satsi haibada takhelai na ngamloi haiduna yaramde
Tamo, nang mafam masidagi chatkhro. Ay nanggumba suningdraba nupa amgi manakta leiraga punsi ase manghanba pamde. Maram masina aigi punsi ase itomta oina hingjarage. Karino takhele nang nangang libadubo aina nangonda phagi khara tawkhibaduda sauri bro se wa haigese athubada aigi thabak soidana yaragani aduga ai thabak kaba hauradawani aina phagi tawbudubu nangna asengmadawna khanduna leirammisinine se yumda mukta hannaba tawse Nausana oidaba kaya amangangduna takhelaibu themduna yumda puroklami aduga takhelai mamangda resume kaya amasu company singda tharami adubu nausadi yamna matha sarami aduga mamanaba singda wasi tamduna khanarami itaw kari su khalunu se akhoi gi khungang asida yamna phawroba tawge da tawba ngamba oja maiba ma leibudu nang khangdribo hojimok chasila aduga nangi awabado koknaba kari no tawba yaba tawrusi itaw man hairibase achumbani aigi naw nupa dusu nangonda thogliba thodok asiga chamana torome adubu oja maiba duna jadu amatang tawkhibadagi hojikti naw nupa na haiba wa khudingmak yadaba amatta leite yamna haikhrabani phakre ma Naucha madi mamanaba ani aduga loinana oja amaiba adugi manakta laglami amaiba adugi manak hek yobaga amaiba adu nauchabu yamna munna yengduna nofet torome Lao ai na khoibu lakpa ngairam libane ibungo nangni yamna waba maline adubu kari su khalunu hojikti ai leiribasini nangi awaba punama kokladabani aingonda nangna siriba sanagi khudobadu kachaduna nangna nuaitribadu karino hayu khurumjari ojabu ai karibo haigadoribano khangdre oja aigi nupi aduga aiga luhongba hapta ama phadri aina mabu sarkar gi thabak tawi khanduna luhonglubane punsi ase thabak mana amata tawdrabasu yarani khanduna adubu madi aibu thadoktuna chatnaba wakhalda chapjungna khankhre hish mangle madudi nangi nupi ado achamba nupi natte imoinu aduna nangi nupi aduna karigumba yum adubu thadoktuna chatkhiba tarabadi nakhoi yum ado awana kayama tarakadoribani yamna waba imung manung ama haibado oigadoribani adubu oja madi aina karigumba thabak ama hek tawdabada yum adubu thadoktuna chatkhini haiduna jongna chu paibagum paiduna leikhre adugi oira nangna waribase Pare adu oirabadi nangna sirakliba sanagi ligado aingonda kacharamu aduga nangna thokibada mapanda leiriba ut ase khujoba ma pairaga buko aduga yum hek yobaga khamena sinba kharaga takhairaga mamaida tahelu adu oirabadi nangi awaba singado loina koklagani aduga nangna khangadabadi karigumba madu tairaba matungda magi mamayado hena phaja thoklabadi phai adu natadana phuri thungnaglabadi yamna awaba oigadoribani nang chalu thindaba tawdana nangi thabagado pangthokcharuro Naucha amaibaduna haiba mawongda ud adu khujoba ma paiduna yum tamna halaglami aduga nauchana yum hek yobaga nauchana utsing aduga khamena sinba kharaga sugaiduna naikhairami aduga takhelegi manakta sangduna asumna hairami aigi nupi ase yamna wara maleda karisu khalunu nangi damaktada Mumbai dagi aina face pack ama order tawbane nangi namaiduda hek tairaga yengu awabaga pungkaw hek kawradobane Nangi wakalda aina nangmu nungside haina khalibado thado aina nangmu nungsiramdrabadi ngasi aina nangini haiduna tawriba mayam ase tawramloi yengu tamo karigumba nangna thabak tawdrabadi aibu nangna yum masida kuina phajinduna thamba ngamloi nangi masigi face pack asinasu karisu kanaroi masi hairamlaga takhelai gi mamaida tairammi aduga mai tatholga mingselda yenglubada takhelai gi mamai adu phuri mayam ama thungduna leirambadu urami he sor karino egi mai asida tawribaside magi sengonda laman khumliba haibadura hojikti ai mikup amu phawba yum asida leiba ngamlaroi kanana khangani hayengna kari amuk torokani haiba asumna takheleina murum solaga thorokpada nauchagi mama aduna takheleibu ubada mathawai yamna nuairamde hish kari matawna tawribaside imaugi phajaraba maithong asida phuri ngakta masidi mina imauda mahai tawsilakpa mawong malene aduna hanak nauna phawgalagliba oja amaiba adugi manakta hojingmak chattuna yenglusi aigi naw nupigi macha adusu asumna torambadagi hojikki amaiba aduda yenghalubadagi phaki aduna nangsu amukta chalusi takhelei amadi manimbogadu yamna thuna amaiba adugi manakta laglami
Oja Maiba, aigi imo asibu amukta yengbiyo. Kari taurabano khangde, fajaraba maithong asida ngasi ikang khangaudana asumna tawraklise. Mifattaba kanana mahai tawsilaklibano khangde. Ima, nang mapanda ngakta lebiyo. Ai isa asiga akoy anikak wari ngakta tawge. Ibema, nangondo oiriba phibam adu nangi nupana tawba ngaktani. Nangi nupana nangbu hatnaba honare. Wa asi aina nangi nanibokki mamangda haiba nungaitabadagi tawbani. Aduna khara thuna yum adubu thadoknaba honau. Natrabadi nang awaba soidana taragani. Aduga nangna yaliba sanado aingonda dakhina oina kacho. Aduga mapanda leiriba udase khujoba mapairaga puko. Aduga nangi nupagi chanabi insangda happaga pijo. Maduda magi wakhaladu honglabadi phai. Natrabadi yamna thuna yum adubu thadoktuna satkinaba taw. Adu oirabadi nangi punsi ado awaba kaya asidagi nanthokpa ngamgani. Takhelei lirik laisu yamna hijarabasu amaibadugi wasing adu tabada mahagna sirakpa sanado amaibaduda pirammi. Matam aduda manimbok adusu makhoyanigi manakta laglammi. Ima nangi namong nupi ase achamba natte. Imoinu masidagi henba awaba kaya ama laglabasu namong nupi ase yum adubu thadoktuna chalankini. Takhelei nauchana numidang chanabi insangda ut haptuna pijarami. Adu charuraba matungda naucha puk adu yamna nabana khangma ngamlamde. He sor karino tawribaside aidi siba tare khangba ngambagi pangal su leitre. Ai athubada amaiba dubu unanaba chattaba yaroi. Yoima O Takhelei taribro nangbo nangi toloba dubu lagtribro hujik phawba paisa amata phaw piraktrisibo. Karino aigi tolopti nangonda karigi pigadoribano. Piruno karigi pigadoribano madugi muhutta aingon noina pirau natrabadi kamdona chana thaknaba kadaidagi lakani noi kari su khallunu aina wattanaba leiraga thamgani. Asumna numit kayani haukhre. Takheleina phangba thagi tolop khudingmak mahake manembokta loina sinarami. Karino khangdreda aina tawgadoribase suningkidraba nupa amada hek yum palu school thabak mayam ama tawruraga yumda amuk halaglaga yumgi thabak amuk tawba mikup ama phawba pothaba phangdre aige laibagase onthokna su thina tambirameda sumaina leibadi yarroi aduna karino ama tawbana fai. Takhelei pochai yomduna yum adudagi chatnaba tawringaida naucha adu laklammi. Takhelei kadaida chatkadoribano ai nang yaudana hingba ngamloi please amukta chatkinu. Ai khangba ngambagi pangal leitre aduna ai yumase mikup ama phawba leiba ngamlaro. Ai kaino ma tawre Takhelei kokase yamna ngawre aduga sora sisu honbada yamna ware nang ai bu thadoktuna chatkinu. Takhelei nauchagi matawadu uba ngamdabadagi yum adudagi khong thangdokpa ngamlamde. Karino tawribaside matam yamna kuire kanamta lagtribase aigi kadarda mi amata thudre tawrise asumna sum tawrabadi aidi kadaidagi chagani. Nasidi ai khungang asida chattuna apangba khara thirudaba yade. Amaiba adu asum lakpada nauchagi yum adu yawraklammi aduga asumna hairammi. O yumasibu kana lege noigi yumase yamna kanba awaba matagadore. Wadu tabada kanano haiduna nauchagi mama adu mapanda thoroktuna yenglammi. Oja Maiba kadumdagi no itha thajadana akoidi leibag yamna phabane ojana lakpiribase changbiro oja chak isinga chabiraga chapikho. Amaiba adu yum aduda chaglanglammi. Nauchana amaiba du ubada yamna munna yengduna asumna hairammi. Oja karina seba tawjagani ojana lakpaside. Nangdi sida kaidoribano. Oja yum se ikoigi yumni ojana laglingai sida aigi awabase amukta koganbiyu. Athubada karino ma tawdrabadi yarroi nangise nangi nupigi rasi ase yamna kalli haibadi nangna thani aduga nangi nupina naminni madugi maisana nang athubada chaktheklagani karigumba mahak leitrabasu nangase hingma ngamloidribani. Adudi asumna tawsibungo sahi amase lai khurum thoktaba yarroi tha khudingi lupa lising manga changani lai asi khurumbada madu nangna thorang taw adu oirabadi nangi awabase aina koganba ngamgani. Ojana haibibudumak ai tawjagani ojana igi awabase kokangani harabadi madu hairamlaga naucha adu chatkhirami. Aduga Takhelei adusu matam maduda amaiba adugi manakta laglammi.
ओजा हौजिकी दोइगी पुरोइबने उबिरेदन ओजा महांगना तौरिबसे अदुना ओजाना मुक्त फगदब लंबीदो ताकपियु करी सुखलु नुसेसा अइना नंगी मतेंग अदो पांगे अदुबु चही अमदि चंगदौरी हे लाई नोंग खुरुंबदा अदुगने था खुदिंगी लुपा 5,000 चंगदौरीने पैसागिदी करी सुखनबिरुनो ओजाना अमुक्त फनब सिंबियु तखेलै मदु हायरमदुना इमुंगदा चंखिरमी अदुगा अमाइबा अदुदी पैसा यामना फंगलनी खंदुना यामना नुंगाइना लेरमी नंगी नसानुपा अमदि नमौदा मीना अकनबा पोसेम जादु तौबीरे अतुबदा लाई खुरुमद्रबदी नंगी मुंग मनुंग असे अवाफमदा सोइदना तारगनी नत्ते नत्ते ओजा माइबा ओजाना अमुक्त लाई अदु खुरुमबिदुना फनब तौबियु मुन्न खलुइबेमा नखोइगी लाई असे खुरुमबदा पैसादी यामना चंगदौरिबनी चंगिंग चंगजसनु ओजा अइना तौगनी अइगी इचाई मौसिंगी पुंसीदगी पैसाना हेना लुबा नत्ते था खुदिंगी लुपा 5,000 चंगनी चही अमा खुरुमगदौरिबनी लाई असे अइ लोइना याजरे ओजाना हाइबिरिबदो ओजाना अइखोइगी इमुंग मनुंग असिबु अमुक्तदि कनबियु असुमना था अनि अहुम असे अमाइबदुदा पैसा लेप्तना पिरकलमी अदुबु नौचागी इमुंगदा चाना थकनबदी मतिक चाना नोंमगी चंगदब पोलमसिंगदी लैतबना असुम असुम हेंगलकलमी कइनो इमा अइखोइगी सबोन का अमत्त लैत्रब्रो बाथरूम द सपोन अमत्त लैत्रिसिबो इमा अमत्त पिरो नंगमु निंथौगी मचारो सुना सुनिंग्रिबा अदुगा फजबना पामलिबा लैते सपोन का मता अदुना सपोन याउदबिदा इरुजरो ngasiदगी सपोन का लैनब पैसा अमत्त लैत्रे नसाना तालगा युम मसिगी वलिबा पोचै सिंग असि लैगेदि खंदना युम मसिदा चाबगा तुंबगा तौरगा अदुम लै अदोइमा अइगी खोरसा खितंगदि पीबा याबने ममांग थासु पीदे चलो चलो लुपा अमा फाउ लैते नंगोंद पीनबा नंग नसाना तालगा सिजिनजो करिनो अइगी मान तौरिबसिबो अइंगोंदा सिकी अमा फाउ पीद्रे असी योरबदी अइ थबक अमा तौदब सुंग्याम यारोय नत्रबदी अमाइबदुदा पीनब पैसा अमत्त लेररोय मतम मदुदा तखेलै मफम मदुदा लागलमी अदुगा असुमना हायरमी इमा करिनो तौरिबसिबो युम मसीदा इंसांग नपी लैत्रिबसे ताम फाजिलकले स्कूलदा थबक वाना सुरुरगा हलगलगा उमोरो खरा मेलगा चाबसिनदी यारोय अइदी ओ नखोइना चाबदुगा चप मानै चारिबसे अइसु तोंगानबा इंसांग अमतगा चाजदेको मसीगी इकाइबा खंगदबसिदी करिगुम्बा नंगना पैसा थोक्सरमबदी ngasi मीना nganglibase तारमलोय असोमदना अमाइबदुगी पैसादी थागी मतम चप चप चाना फंगलमी हौजिक्ति अमाइबदु यामना नुंगाइना आहाव आहावबत चादुना लैरम्मी नौचागी इमुंग मनुंगदी अमाइबदुगी पैसा पीनब होनबदा नोंग मनोमगी लाइरब सुम सुम हेंगलगलमी मथंगी थादा तखेलैना मनिंगबोग अदुदा लुपा 5,000 वाटना पिरम्मी करिनो पैसा सिदी यामना वल्लेना करी दौरगे इमा हनक्ति इनकम टैक्स की नि हाइदोना पैसा खरा कखरे अदुननी तखेलै हनक्ति अइ लुपा 5,000 खक पामी थबक अमगी कोर्स अमा तौगे तौगनी मथौ खरदी तौबा हौरबा माले अइ नुपासे करिसु खलुनु अइना नंगी पैसा दो पीगनी अदुना कोचिंग अदो तौचिलु अमाइबदुगी मथौदी फाजना तौरेने मखोय अनीना यामना नुंसिनना वरी सानबदु उबदा नौचागी ममासु असुमना खलम्मी अमाइबदुना यामना कन्न होनबिबदगी इचागा इमोगसे यामना नुंसिनरे नवारे नौचा मफम अमनीदा चतुना थबक्की ngangnarami मफम अमदा महाकी थबक अदुसु यारगलम्मी हौजिक्ति मखोइगी इमुंग मनुंग अदुना खलम्मी मसी पुनमगसे अमाइबदुगी तौबिमन ngaktani haiduna थबक फंगलब मतुंगदा तखेलैसु नौचागा यामना नुंसिनना लेरम्मी असुमना मथंगी था यौशिलकपदा मखोय अहुम अमना अमबु खंगदनबा हुरान हुराना अमाइबदुगी मनाक्ता पैसा पीबा चतनरम्मी असुमना तखेलैना पैसा पीबा लाकपदा नौचा अदुसु अमाइबदुगी मनाक्ता लाकपदु तखेलैना उरम्मी मफम मदुदा नौचाना उदनबा लोतुना मोबाइलदा मखोइगी वीडियो दो नमलम्मी खुरुमजरी ओजा ओजाना अखोइबु नुंसिबिदुना पांगबिरिबा मतेंग असे नचाना पुंसीगी काउजरोय हनक थागी पैसा हाइबदो असिदा लैजरे अदुबु ओजाना थबक असिबु माइ पाकनबदी तौबियु करी सुखलु नुइबो अइ लैरिङाइदा नखोइना करिगी वागनी अइना फना फनबा लोइना सिंगनी
नौचा हेक चटखिबगा तखेलै अदु थोके हेक तौबदा मनेम्बोग अदुसु मैकै अदोमदा लाकपा उरम्मि ओजा माइबा करीबु हाइबदा ओजाना पेंबिगदोरिबनो खंद्रे अखोई हुजिक्ति यामना नुंसिनरे ओजाना नचासिंगी मतेंग पांगबिबसे ओधोंगना नुवाइजख्रे अदुना थबक अदुसु मखा अदुम चथबियु मंगोन ओइनबा तौबियु असिदा लेजरे लुपा 5,000 हाइबदो नौचागी ममा अदु हेक चटखिबगा अमाइबदुना मागी नुपीबु कौथोक्तुना असुमना हाइरम्मि तारिब्रो नुपी नंबो मपांदा मुक्ते थुरोउने ngasi thabuk su loire aduna hotel dagi chana thakna ba khara order tawko ado yen gumba ga di tawrunu oksara sansara ma tawko hoi hoi tawkhrage ado sahi madi asumna paisa leptan lakada ba leibanina akoi kali su wararoi adubu sahi asi loiraba matungda akoi amuk kadai dagi chagani kari su khalunu apangba mi ngaktani khunasida leidibase aduna nang sigi maramda kari su khalunu chana thakna bado order dum khara thuna tawkro lamada loire असोमदने तखेलैना तौरिबा मयाम अदो लोइना वीडियो नमलबा मतुंगदा युमदा अमुक यामना थुना हलगलम्मि तखेलैना युम हेक यौरकपगा नौचाना यामना हराउना तखेलैदा असुमना हाइरकलम्मि तखेलै ngasi di amaibaduna honabibadagi aigi thabakki promotion su phangले हौजिक्ति aigi thagi tuloba se lupa lakh ama yoragani ado nangna nangi thabagado tauba pamdragasu toklaga yum asida nungaina leiba yaragani masi punamagase amaibaduna tauba natte nangi honajamani aina nangi nasindagi masigi wahi ase tanaba yamna wana ngairakpani ngasidi nangna ibu pelalle nangne na khanglibaduni aigini haibada kanasu leite yamna lairana horakpani punsi ase isagi humang mumanna talaga charakpani adubu luhonglaba matungda nungaina yumgi thabak tawraga lenge haiduna khallaga lakpani adubu ngasidi aigi thabagado adum tawrage haiduna khalli ayase kayada leba phakraba nangumma nupa ama aigi oina phangjabase ai haujikti nang natana kari su pamdre punamagase amaibaduna wanu hona bibadagi oirakpa ngaktani ima amaibaduna karisu tawba natte masi punamagase nacha nupana yamna kanna hona badagi oirakhiba ngaktani mahakti asengba amaiba natte sasinabani akhoida kihanduna paisa lawba yana ba tawkhiba ngaktani ima si yengbiu aina ngasai namjarakpa video ni मसीगी अमाइबा सिगी दमक अइना थबक तौखिबने अदुबु अइ ngasi-dagi थबक अमता तौररोय तोय हा फगी तौबने तखेले तोगलोय अइ हौजिक्ति हानगी नौसा अदु नत्रबने अदुबु मदुगी अमाइबदुदी अखोइना लेमना थारोइसे माना खोइबु अपंग मसीखिबा नत्रा खंगनिमा मतम मदुदा अमाइबदुना तखेलेदा फोन तरुक्तुना पैसा थिलकना बा हाइरकलम्मे ओजा hayeng ase aigi birthday numini aduna ojana khoida lakpi da bayade aduga ojagi paisa adusu sai singa saraga ai pijarage ado aigi manabi khara amasu ojagu na ba pami haina hai oja lakpi da bayada bani ko wa adu tabada amai bado wakhan yamna nuairami paisa he na phanglani khallubada nong hek ngan baga amai badu takhelegi mayumda hathu lagami ओजा संगिरो मसीदा ngayak ta pothabiyo ojagi chana thaknaba khita lokthokcharukhige khanghaudana matam maduda nausa amadi takheleiga loinana police kharaga thoroglami takeleina police sing aduda video do yengalami video sing adu yenglaba matungda police sing aduna amai badubu phajilami hey apang masa noina tawri basi karino ai kanano haibase nakhoi khangdraba male mitna kupada nakhoi gi mung manung ase tuman mangamu mini यारे नंग मियाम असिबु पंग बसीरगा सेवा कया अम तौबदा वरम लगनी हौजिक्ति अई अमुक नंगी सेवा तौरगे पुलिस स्टेशन दा ससिला मयामबु यामना थागचरी मखोइगुम्बा सुनिंग्द्रब कया असि लेबदगी थमोइ सेंगना मियामगी सेवा तौजरीबा अमाइबा सिंग असिगी थाजबसे नोंगमगी मांगसिलगलिबनी नखोइगुम्बा कया अम लेरबदी अखोइगी इमा लेबा कंगैबागसे इंगचिकपा लेबागा महाइबदो ओइगदौरिबनी मसी हाइरमनगा पुलिस सिंग अदुना सासिनबा अमाइबदुबु पुदना चटखिरमी
असुमना अमाइबा साबा नुपा अदुगी मरमदगी यामना सुनिंगद्रबा तखेलेगी नुपा अदो ngasi di thabak ingkhang tawduna yamna nungai yaifana pankhirami